ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯂꯣꯟꯅ ꯁꯥꯕ ꯅ꯭ꯌꯨꯔꯣꯂꯤꯡꯛꯀꯤ ꯃꯇꯦꯡꯅ ꯃꯤꯠ ꯇꯥꯡꯕꯁꯤꯡ ꯎꯕ ꯐꯪꯂꯒꯅꯤ꯫ ꯏꯂꯣꯟ ꯃꯁꯛꯀꯤ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯕ꯭ꯔꯦꯟꯆꯤꯞ ꯁ꯭ꯇꯥꯔꯠꯑꯞꯅ ꯅꯧꯅ ꯁꯥꯗꯨꯅ ꯄꯨꯊꯣꯛꯄ ꯕ꯭ꯂꯥꯏꯟ ꯁꯥꯏꯠ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯅ꯭ꯌꯨꯔꯂꯤꯡꯛꯀꯤ ꯃꯇꯦꯡꯅ ꯃꯤꯠ ꯇꯥꯡꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕ ꯐꯪꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯔꯦꯟꯆꯤꯞ ꯁ꯭ꯇꯥꯔꯠꯑꯞꯅ ꯄꯨꯊꯣꯔꯛꯂꯤꯕ ꯕ꯭ꯂꯥꯏꯟ ꯁꯥꯏꯠ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕꯁꯨ ꯐꯨꯗ ꯑꯦꯟ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA)ꯅꯁꯨ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯕ꯭ꯂꯥꯏꯟ ꯁꯥꯏꯠꯀꯤ ꯃꯇꯦꯡꯅ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯎꯕ ꯐꯪꯂꯒꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯂꯣꯟ ꯃꯁꯛꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯃꯤꯠ ꯎꯕ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯕ꯭ꯂꯥꯏꯟ ꯁꯥꯏꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯎꯕ ꯉꯝꯂꯒꯅꯤ꯫ ꯑꯣꯞꯇꯤꯛ ꯅꯔꯚ ꯗꯦꯃꯦꯖꯅ ꯃꯔꯝ ꯑꯣꯏꯔꯒ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯕ꯭ꯂꯥꯏꯟ ꯁꯥꯏꯠꯀꯤ ꯃꯇꯦꯡꯅ ꯎꯕ ꯐꯪꯂꯒꯅꯤ꯫ ꯏꯂꯣꯟ ꯃꯁꯛꯀꯤ ꯀꯝꯄꯅꯤ ꯑꯁꯤꯅ ꯅꯧꯅ ꯄꯨꯊꯣꯔꯛꯂꯤꯕ ꯅ꯭ꯌꯨꯔꯣꯂꯤꯡꯛ ꯑꯁꯤꯅ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ꯫ ꯆꯍꯤ ꯑꯁꯤꯗ ꯄꯦꯔꯥꯂꯥꯏꯖ ꯇꯧꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ 9 ꯔꯣꯝꯗ ꯁꯔꯖꯔꯤꯒꯤ ꯃꯇꯦꯡꯅ ꯅ꯭ꯌꯨꯔꯂꯤꯡꯛ ꯀꯣꯛꯇ ꯍꯥꯞꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯂꯣꯟ ꯃꯁꯛꯀꯤ ꯀꯝꯄꯅꯤ ꯕ꯭ꯔꯦꯟꯆꯤꯞ ꯁ꯭ꯇꯥꯔꯠꯑꯞꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯎꯕ ꯐꯪꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯎꯕ ꯐꯪꯂꯒꯅꯤ ꯑꯃꯗꯤ ꯄꯦꯔꯥꯂꯥꯏꯖ ꯇꯧꯕꯗꯒꯤ ꯆꯠꯄ ꯑꯃꯁꯨꯡ ꯂꯦꯡ-ꯑꯣꯠꯄ ꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯆꯠꯄꯁꯨ ꯉꯝꯂꯒꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯂꯕꯗꯤ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯤ.ꯑꯦꯝ. ꯅꯦꯇꯟꯌꯥ ꯍꯥꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯄꯣꯈꯥꯏꯔꯤꯕ ꯄꯤꯖꯔꯁꯤꯡ ꯏꯖꯔꯦꯜꯒꯤ ꯐꯥꯔꯁꯤ ꯀꯝꯄꯅꯤꯅ ꯁꯥꯕꯅꯤ꯫ ꯔꯤꯄꯣꯔꯠ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥ ꯌꯥꯎꯅ ꯃꯍꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯁꯨ ꯏꯔꯥꯟ ꯑꯃꯗꯤ ꯇꯔꯀꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯂꯦꯕꯥꯅꯟ ꯑꯃꯁꯨꯡ ꯁꯤꯔꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯄꯦꯖꯔ ꯋꯥꯀꯤ-ꯇꯣꯀꯤ ꯄꯣꯈꯥꯏꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯄꯥꯛ ꯁꯟꯅ ꯊꯣꯛꯍꯟꯈꯤꯕ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯐꯥꯔꯖꯤ ꯀꯝꯄꯅꯤ ꯑꯃꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡꯅꯤ ꯍꯥꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯦꯖꯕꯣꯂꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯄꯥꯎꯁꯤꯡ ꯂꯤꯛ ꯑꯣꯏꯗꯅꯕ ꯑꯃꯗꯤ ꯍꯦꯛ ꯇꯧꯕ ꯉꯝꯗꯅꯕ ꯄꯦꯖꯔ ꯋꯥꯀꯤ-ꯇꯣꯀꯤ ꯁꯤꯖꯤꯟꯅꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯥꯡꯖꯧꯅꯅ ꯏꯖꯔꯦꯜꯒꯤ ꯂꯣꯟꯅ ꯊꯨꯞꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯪꯒꯔꯤꯗ ꯂꯩꯕ BAC ꯀꯟꯁꯜꯇꯤꯡ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯀꯝꯄꯅꯤ ꯑꯃ ꯐꯥꯔꯖꯤ ꯑꯣꯏꯅ ꯁꯦꯝꯗꯨꯅ ꯄꯦꯖꯔ ꯑꯃꯗꯤ ꯋꯥꯀꯤ-ꯇꯣꯀꯤꯁꯤꯡ ꯑꯗꯨꯗ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛꯁꯤꯡ ꯍꯥꯞꯆꯤꯟꯗꯨꯅ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯍꯦꯖꯕꯣꯂꯥꯁꯤꯡꯗ ꯂꯩꯍꯟꯈꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯀꯝꯄꯅꯤ ꯈꯪꯂꯛꯇꯅꯕ ꯑꯇꯣꯞꯄ ꯐꯥꯔꯖꯤ ꯀꯝꯄꯅꯤ ꯑꯅꯤ ꯑꯃꯒꯁꯨ ꯁꯦꯝꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯏꯖꯔꯦꯜꯗ ꯂꯥꯟꯗꯥꯒꯅꯤ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯔꯨꯕ ꯐꯤꯚꯝ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕꯁꯨ ꯁꯣꯏꯗꯅ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯕꯒꯤ ꯆꯥꯎꯅ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯏꯖꯔꯦꯜꯅ ꯄꯦꯖꯔ ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯁꯨꯡ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯗ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯃꯤꯑꯣꯏ 3,300 ꯔꯣꯝ ꯁꯣꯛꯈꯤꯕ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯀꯤꯅꯤꯡꯉꯥꯏ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯗꯤꯇꯦꯛꯇꯤꯚ ꯐꯤꯜꯃꯁꯤꯡ ꯌꯦꯡꯂꯒ ꯏꯖꯔꯦꯜꯅ ꯄꯦꯖꯔꯒꯤ ꯑꯦꯇꯦꯛ ꯇꯧꯔꯛꯄꯅꯤ꯫ ꯑꯦꯖꯦꯟꯠ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯃꯥꯡꯗ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯄꯦꯖꯔ ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯁꯨꯡ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯐꯥꯎꯕ ꯁꯤꯖꯤꯟꯅꯗꯨꯅ ꯄꯣꯈꯥꯏꯍꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯏꯖꯔꯦꯜꯒꯤ ꯁꯦꯀ꯭ꯔꯦꯠ ꯑꯦꯖꯦꯟꯁꯤ ꯃꯣꯁꯥꯗꯅ ꯗꯤꯇꯦꯛꯇꯤꯚ ꯐꯤꯜꯃꯁꯤꯡ ꯌꯦꯡꯂꯒ ꯃꯗꯨꯗꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯁꯦꯝ ꯁꯥꯔꯕ ꯃꯇꯨꯡꯗ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯃꯣꯁꯥꯗꯀꯤ ꯍꯥꯟꯅꯒꯤ ꯑꯦꯖꯦꯟꯠ ꯑꯣꯏꯔꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯆꯠꯊꯔꯤꯕ ꯂꯥꯜꯂꯣꯡ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯥꯜꯂꯣꯡ ꯑꯃꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯏꯖꯔꯦꯜꯅ ꯆꯥꯎꯈꯠꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯆꯍꯤ 100 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯐꯤꯚꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯤꯑꯣꯏ 3,300 ꯔꯣꯝ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯦꯖꯕꯣꯂꯥꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯠ ꯃꯣꯁꯥꯗꯅ ꯂꯥꯟꯗꯥꯔꯤꯕ ꯑꯗꯨ ꯊꯥ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯧꯔꯥꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯌꯥꯎꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯄꯦꯖꯔꯁꯤꯡ, ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝꯁꯤꯡꯗ ꯄꯣꯈꯥꯏꯕ ꯌꯥꯕ ꯕꯣꯝꯒꯤ ꯃꯆꯥꯛꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯍꯦꯖꯕꯣꯂꯥꯁꯤꯡꯅ ꯈꯪꯂꯛꯄ ꯌꯥꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯄꯗꯒꯤ ꯄꯣꯈꯥꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛ ꯑꯁꯤꯗ ꯃꯤꯑꯣꯏ 3,300 ꯔꯣꯝ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 32 ꯁꯤꯈꯤ, ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯃꯃꯤꯠ ꯇꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 200 ꯔꯣꯝꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯀ꯭ꯔꯦꯟꯅ ꯃꯤꯁꯥꯏꯜ ꯕꯣꯝ ꯊꯝꯕ ꯃꯐꯝꯗ ꯂꯥꯟꯗꯥꯕꯗꯒꯤ ꯔꯁꯤꯌꯥꯗ ꯌꯨꯍꯥ ꯍꯥꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯁꯥꯏꯜ ꯕꯣꯝ ꯑꯃꯗꯤ ꯄꯣꯈꯥꯏꯕ ꯌꯥꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯁꯤꯡ ꯌꯥꯝꯅ ꯄꯩꯗꯨꯅ ꯊꯝꯕ ꯔꯁꯤꯌꯥꯒꯤ ꯗꯤꯄꯣ ꯑꯃ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯥꯟꯗꯥꯕꯗ ꯗꯤꯄꯣ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯌꯨꯍꯥ ꯐꯥꯎꯕ ꯍꯥꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯕꯣꯝꯁꯤꯡ ꯑꯗꯨ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯆꯥꯛꯂꯛꯈꯤꯕ ꯃꯩ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 6 ꯔꯣꯝ ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯇꯨꯅ ꯆꯥꯛꯈꯤ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯄꯣ ꯑꯗꯨꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯏꯁꯀꯥꯟꯗꯔ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯑꯃꯗꯤ
ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯀꯌꯥꯁꯨ ꯊꯝꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯄꯣꯈꯥꯏꯗꯨꯅ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯗꯤꯄꯣ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯗꯒꯤ ꯄꯤꯔꯛꯈꯤꯕ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯀꯌꯥꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯃꯔꯝꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯈꯤꯕꯅꯤ꯫ ꯂꯥꯜ ꯑꯁꯤꯗ ꯏꯔꯥꯟꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯃꯛꯇ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯁꯥꯏꯜ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯅꯁꯨ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ꯫ ꯔꯁꯤꯌꯥꯗꯁꯨ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯁꯦꯜꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯄꯥꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯜ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯍꯦꯀꯔꯅ ꯇ꯭ꯔꯝꯞꯀꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯗ ꯑꯄꯟꯕ ꯄꯤꯈ꯭ꯔꯦ꯫ ꯌꯨ.ꯑꯦꯁ.ꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜꯗ ꯑꯊꯤꯡꯕ ꯄꯤꯅꯕ ꯏꯔꯥꯟꯅ ꯍꯣꯠꯅꯈ꯭ꯔꯦ꯫ ꯆꯍꯤ ꯑꯁꯤꯒꯤ ꯅꯕꯦꯝꯕꯔ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯃꯗꯤ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤꯒꯤ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯤꯕ ꯀꯃꯂꯥ ꯍꯦꯔꯤꯁ ꯑꯃꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯨꯟꯅꯗꯨꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅꯕ ꯏꯔꯥꯟꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯁꯤꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯍꯦꯀꯔꯁꯤꯡꯅ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯄ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯍꯥꯠꯅꯕ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯦꯇꯦꯝꯞ ꯇꯧꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯏꯔꯥꯟꯗ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅꯁꯨ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯁꯤꯡꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯗ ꯊꯝꯂꯝꯕ ꯊꯥꯖꯕꯁꯤꯡ ꯑꯗꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯏꯔꯥꯟꯅ ꯍꯦꯀꯔꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯃꯤꯈꯜ ꯑꯁꯤꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯍꯦꯀꯔꯁꯤꯡ ꯑꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟꯁꯤꯡ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯑꯔꯣꯟꯕ ꯃꯤꯈꯜꯒꯤ ꯑꯣꯏꯕ ꯂꯥꯜꯂꯣꯡ ꯑꯗꯨ ꯍꯨꯔꯥꯟꯈꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯏꯔꯥꯟꯒꯤ ꯍꯦꯀꯔꯁꯤꯡ ꯑꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯗꯣꯀꯨꯃꯦꯟꯠ ꯀꯌꯥꯁꯨ ꯍꯨꯔꯥꯟꯗꯨꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯦꯟꯅꯥꯏ ꯃꯅꯥꯛꯇ ꯇꯦꯛꯅꯤꯀꯦꯜ ꯐꯦꯂꯔꯗꯒꯤ MQ-9B ꯗ꯭ꯔꯣꯟ ꯁꯃꯨꯗ꯭ꯔꯒꯤ ꯁꯥꯐꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯀꯟꯇ꯭ꯔꯣꯜ ꯗꯦꯆꯤꯡ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ MQ-9B ꯄ꯭ꯔꯦꯗꯤꯛꯇꯔ ꯍꯥꯏ ꯑꯣꯜꯇꯤꯆꯨꯗ ꯂꯣꯡ ꯑꯦꯟꯗꯨꯔꯦꯟꯁ ꯔꯤꯃꯣꯠꯂꯤ ꯄꯥꯏꯂꯣꯠ ꯑꯦꯌꯔꯀ꯭ꯔꯥꯐꯠ HALERPA ꯑꯃ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯇꯦꯛꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯐꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯆꯦꯟꯅꯥꯏ ꯃꯅꯥꯛꯀꯤ ꯁꯃꯨꯗ꯭ꯔꯗ ꯀꯟꯇ꯭ꯔꯣꯜ ꯗꯦꯆꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯅꯦꯚꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯦꯟꯅꯥꯏ ꯃꯅꯥꯛꯀꯤ ꯑꯔꯥꯀꯣꯅꯝꯗ INS ꯔꯥꯖꯥꯂꯤꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯕ ꯏꯟꯗꯤꯌꯟ ꯅꯦꯚꯤꯅ ꯂꯤꯖꯗ ꯂꯧꯕ ꯍꯥꯏ ꯑꯣꯜꯇꯤꯆꯨꯗ ꯂꯣꯡ ꯑꯦꯟꯗꯨꯔꯦꯟꯁ ꯔꯤꯃꯣꯠꯂꯤ ꯄꯥꯏꯂꯣꯠ ꯑꯦꯌꯔꯀ꯭ꯔꯥꯐꯠ HALERPA ꯑꯃ ꯔꯨꯇꯤꯟ ꯑꯣꯏꯅ ꯆꯠꯊꯕ ꯁꯔꯚꯤꯂꯦꯟꯁ ꯃꯤꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯇꯥꯕꯗ ꯇꯦꯛꯅꯤꯀꯦꯜ ꯐꯦꯂꯔ ꯑꯃ ꯃꯥꯌꯣꯛꯅꯈ꯭ꯔꯦ꯫ ꯃꯗꯨ ꯃꯥꯒꯤ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯖꯤꯟꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯅ ꯍꯥꯏꯈꯤ꯫ ꯀꯣꯟꯅ ꯗ꯭ꯔꯣꯟ ꯑꯗꯨ ꯁꯃꯨꯗ꯭ꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯥꯐꯕ ꯃꯐꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯆꯦꯟꯅꯥꯏ ꯃꯅꯥꯛꯀꯤ ꯁꯃꯨꯗ꯭ꯔ ꯑꯗꯨꯗ ꯀꯟꯇ꯭ꯔꯣꯜ ꯗꯦꯆꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯣꯔꯤꯖꯤꯅꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯃꯦꯟꯌꯨꯐꯦꯛꯆꯔꯔ OEM ꯑꯗꯨꯒꯤ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯀꯧꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯗꯨꯅ ꯃꯈꯥ ꯇꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯅꯦꯚꯤꯒꯤꯗꯃꯛ ꯄꯥꯏꯔꯤꯕ MQ-9B ꯄ꯭ꯔꯦꯗꯤꯛꯇꯔ ꯗ꯭ꯔꯣꯟꯁꯤꯡ HALERPA ꯑꯗꯨ ꯏꯟꯗꯤꯌꯟ ꯅꯦꯚꯤ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯟ ꯐꯥꯔꯝ ꯑꯗꯨꯒ ꯃꯔꯛꯇ ꯂꯤꯖ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯖꯦꯅꯦꯔꯦꯜ ꯑꯦꯇꯣꯃꯤꯛꯁꯅ ꯑꯣꯄꯔꯦꯠ ꯇꯧꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯅꯥꯀꯜ ꯑꯃꯗ ꯚꯦꯟꯗꯔ ꯑꯗꯨꯅ ꯄꯤꯔꯤꯕ ꯁꯔꯚꯤꯁꯁꯤꯡ ꯑꯗꯨꯒꯤ ꯁꯦꯜꯄꯤ ꯑꯃꯁꯨꯡ ꯚꯦꯟꯗꯔ ꯅꯥꯛꯀꯤ ꯄꯥꯏꯂꯠꯁꯤꯡ ꯑꯗꯨꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯄꯥꯏ꯫ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯚꯦꯟꯗꯔꯁꯤꯡ ꯑꯗꯨꯗꯒꯤ ꯏꯟꯗꯤꯌꯥꯅ ꯃꯔꯤꯛ ꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯃ ꯀꯧꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯚꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯅꯨꯁꯀꯤ ꯂꯩꯉꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯨꯝꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯌꯥꯅ ꯂꯩꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯂꯩꯉꯥꯛ ꯃꯄꯨꯡ ꯐꯥꯅ ꯀꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯏꯟꯇꯔꯤꯌꯝ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯉꯥꯛꯄ ꯉꯝꯂꯛꯇꯕꯗꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃ꯭ꯌꯥꯟꯃꯥꯔꯒꯨꯝꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯂꯩꯔꯛꯄ ꯌꯥꯕꯒꯤ ꯆꯥꯎꯅ ꯑꯀꯤꯕ ꯂꯩꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯃꯗꯤ ꯍꯧꯔꯛꯂꯤꯕ ꯏꯍꯧ ꯑꯁꯤ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯏꯟꯇꯔꯤꯌꯝꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ
ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯕ ꯍꯧꯔꯛꯈ꯭ꯔꯦ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯑꯈꯟꯅꯕ ꯄꯥꯋꯔ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯛꯀꯗꯧꯔꯤꯕ ꯅꯨꯃꯤꯠ 60ꯅꯤꯃꯨꯛ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯅ ꯑꯈꯟꯅꯕ ꯄꯥꯋꯔ ꯄꯤꯗꯨꯅ ꯁꯥꯟꯇꯤ ꯂꯩꯅ ꯊꯕꯛ ꯇꯧꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁ ꯈꯥꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯛ ꯁꯦꯟꯕ ꯉꯝꯂꯛꯇꯔꯦ꯫ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯤꯕ ꯑꯥꯁꯤꯐ ꯅꯖꯔꯨꯜꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯂꯥꯛꯄ ꯍꯧꯔꯛꯄꯒꯤ ꯑꯆꯧꯕ ꯃꯃꯤ ꯑꯃ ꯎꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯂꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯁꯤꯡꯗ ꯄꯥꯋꯔ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯤꯝꯕꯥꯕꯋꯦꯗ ꯃꯤꯑꯣꯏ ꯀꯔꯣꯔ 3.40 ꯔꯣꯝ ꯆꯥꯕ ꯐꯪꯗꯅ ꯂꯩꯔꯤꯕꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛ ꯁꯥꯃꯨ ꯍꯥꯠꯇꯨꯅ ꯁꯥꯗꯨꯝ ꯌꯦꯟꯒꯗꯧꯔꯤ꯫ ꯖꯤꯝꯕꯥꯕꯋꯦꯗ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯔꯣꯔ 3.40 ꯔꯣꯝ ꯆꯥꯕ ꯊꯛꯄ ꯐꯪꯗꯅ ꯂꯩꯔꯤꯕ ꯑꯋꯥꯕ ꯐꯤꯚꯝ ꯑꯁꯤꯗꯒꯤ ꯀꯣꯛꯍꯟꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯁꯥꯃꯨ ꯆꯅꯤ ꯔꯣꯝ ꯍꯥꯠꯇꯨꯅ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯅꯕ ꯖꯤꯝꯕꯥꯕꯋꯦ ꯄꯥꯔꯛ ꯑꯦꯟ ꯋꯥꯏꯜꯗꯂꯥꯏꯐ ꯑꯣꯊꯣꯔꯤꯇꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ ꯔꯥꯏꯇꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 90 ꯔꯣꯝ ꯑꯁꯤꯗꯒꯤ ꯖꯤꯝꯕꯥꯕꯋꯦꯗ ꯆꯥꯕ ꯊꯛꯄ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯀꯪ ꯊꯣꯛꯇꯨꯅ ꯂꯥꯛꯄ ꯃꯔꯝꯅ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯁꯥꯃꯨ ꯍꯥꯠꯇꯨꯅ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯥꯗꯨꯝꯁꯤꯡ ꯆꯥꯅꯅꯕ ꯌꯦꯟꯊꯣꯛꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯔꯤꯕ ꯁꯥꯃꯨꯒꯤ ꯃꯁꯤꯡ ꯍꯟꯊꯅꯕ ꯄꯥꯏꯈꯠꯂꯛꯄ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯖꯤꯝꯕꯥꯕꯋꯦꯗ ꯂꯩꯔꯤꯕ ꯁꯥꯃꯨ ꯃꯁꯤꯡ ꯑꯁꯤ ꯂꯥꯈ ꯑꯃꯔꯣꯝꯅꯤ, ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯁꯨꯞꯅꯒꯤ ꯁꯥꯃꯨ 50,000 ꯔꯣꯝ ꯈꯛꯇꯃꯛ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯃꯨ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯔꯝꯅ ꯏꯇꯠ ꯇꯠꯇꯅ ꯃꯤꯑꯣꯏꯕꯗ ꯑꯦꯇꯦꯛ ꯆꯠꯊꯕꯒꯤ ꯃꯃꯥꯡ ꯆꯍꯤꯗ ꯃꯤꯑꯣꯏ 50 ꯔꯣꯝꯁꯨ ꯁꯤꯈ꯭ꯔꯦ꯫ 1934ꯗꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯥꯃꯨ ꯍꯥꯠꯇꯨꯅ ꯌꯥꯝꯂꯕ ꯁꯥꯗꯨꯝꯁꯤꯡ ꯑꯗꯨ ꯌꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯐ꯭ꯔꯤꯀꯥꯒꯤ ꯅꯦꯃꯤꯕꯤꯌꯥꯗ ꯏꯀꯪ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯗꯒꯤ ꯁꯥꯃꯨ 34 ꯔꯣꯝ ꯍꯥꯠꯇꯨꯅ ꯁꯥꯗꯨꯝ ꯌꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯤꯝꯕꯥꯕꯋꯦꯗ ꯂꯨꯄꯥ ꯀꯔꯣꯔ 5,000 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯁꯥꯃꯨꯒꯤ ꯃꯌꯥꯁꯤꯡ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯥꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥ ꯌꯣꯟꯊꯣꯛꯄ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯍꯥꯏꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯖꯤꯝꯕꯥꯕꯋꯦꯗ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯄꯥꯛ ꯍꯦꯛ ꯀꯣꯛꯄ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯤ, ꯃꯔꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯀꯪꯒꯤ ꯑꯋꯥꯕ ꯑꯗꯨꯃꯛ ꯆꯥꯎꯅ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯦꯖꯔ, ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯄꯣꯈꯥꯏꯔꯛꯇꯨꯅ 32 ꯁꯤꯈꯤꯕ ꯑꯃꯁꯨꯡ 3,500 ꯁꯣꯛꯄꯗꯒꯤ ꯂꯦꯕꯥꯅꯟꯗ ꯃꯣꯕꯥꯏꯜ ꯄꯥꯏꯅꯈꯤꯗ꯭ꯔꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯊꯪꯅ ꯊꯪꯅꯅ ꯂꯦꯕꯥꯅꯟ ꯑꯃꯗꯤ ꯁꯤꯔꯤꯌꯥꯗ ꯄꯦꯖꯔ, ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯄꯣꯈꯥꯏꯔꯛꯄꯒꯤ ꯊꯧꯗꯣꯛꯇ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯨꯟꯅ ꯃꯤꯑꯣꯏ 32 ꯁꯤꯈ꯭ꯔꯦ꯫ 3,500 ꯔꯣꯝꯅ ꯆꯥꯎꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯠ ꯇꯥꯡꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯦꯖꯕꯣꯂꯥꯅ ꯃꯣꯕꯥꯏꯜ ꯄꯥꯏꯗꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯊꯧꯔꯥꯡ ꯊꯧꯁꯤꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯍꯥꯏꯅ ꯂꯧꯅꯗꯨꯅ ꯍꯦꯖꯕꯣꯂꯥ ꯒ꯭ꯔꯨꯞꯅ ꯂꯦꯕꯥꯅꯟꯗ ꯃꯣꯕꯥꯏꯜꯗꯒꯤ ꯕꯦꯇ꯭ꯔꯤ ꯂꯧꯊꯣꯛꯇꯨꯅ ꯃꯣꯕꯥꯏꯜ ꯁꯤꯖꯤꯟꯅꯗꯅꯕ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯦꯖꯕꯣꯂꯥꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯦꯛꯀꯤꯡ ꯇꯧꯕ ꯉꯝꯗꯅꯕꯒꯤꯗꯃꯛ ꯄꯦꯖꯔ ꯑꯃꯗꯤ ꯋꯥꯀꯤ-ꯇꯣꯀꯤꯁꯤꯡ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯇꯝꯅꯅ ꯄꯦꯖꯔ, ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯌꯨꯝ-ꯌꯨꯝꯗ ꯁꯤꯖꯤꯟꯅꯔꯤꯕ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝꯒꯤ ꯈꯨꯠꯊꯥꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯖꯕꯣꯂꯥꯒꯤ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ ꯁꯣꯛꯈ꯭ꯔꯦ꯫ ꯂꯦꯕꯥꯅꯟꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯄꯦꯖꯔ, ꯋꯥꯀꯤ-ꯇꯣꯀꯤ ꯑꯃꯗꯤ ꯁꯣꯂꯥꯔ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯍꯦꯖꯕꯣꯂꯥꯅ ꯆꯠꯊꯈꯤꯕ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯇ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤ 5 ꯔꯣꯝ ꯁꯣꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒ ꯍꯦꯖꯕꯣꯂꯥ, ꯍꯃꯥꯁ ꯑꯃꯗꯤ ꯍꯨꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯜ ꯁꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯩꯔꯦ꯫ ꯂꯥꯜ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯐꯣꯡꯅ ꯁꯄꯣꯔꯠ ꯇꯧꯕ ꯍꯦꯟꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯍꯥꯠꯅꯕ ꯍꯣꯠꯅꯈꯤꯕ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯌꯣꯑꯥꯕ ꯒꯦꯂꯦꯟꯠ ꯑꯃꯗꯤ ꯁꯤꯟ ꯕꯦꯠꯀꯤ ꯗꯤꯔꯦꯛꯇꯔ ꯔꯣꯅꯦꯟ ꯕꯥꯔꯕꯨ ꯏꯔꯥꯟꯅ ꯍꯥꯠꯅꯕ ꯏꯖꯔꯦꯜꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯅꯕ ꯇꯧꯔꯝꯕ ꯊꯧꯔꯥꯡ ꯑꯃ ꯃꯇꯝ ꯆꯥꯅ ꯈꯪꯍꯧꯕꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟ, ꯇꯔꯀꯤ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯖꯔꯦꯜꯒꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯅꯕꯒꯤꯗꯃꯛ $10 ꯂꯥꯈ ꯍꯥꯟꯅ ꯂꯧꯔꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫